Image Pau da miyeng tabiribasingbu khurumjari ngasigi maroiba pau pijari. Kuntrarak suba Drivers Day mafam kayada pangthoknaki. Citizenship Amendment Bill 2016 gi mayokta protest tawba leptri. Philip Kotler Presidential Award PM Modi da pikre. Pau mucha khaina pijari. Luchingba ama oirabadi aina haijagadaba nate asengba luchingbadi miyamna masak takadabani aduna aina ihen heli haibagi wakhal thadoknarasi haina Health and Family Welfare Minister Langpoklakpam Jayanta Kumana phongdokre. All Manipur Road Transport Drivers and Motor Workers Union asinduna Interstate Bus Terminus ISPT parking da pangtokpa kuntrarak suba Drivers Day thoramda saruk yakhiba Minister Jayanta Kumana makhatana haiki Mipung khudingmak khajitang masak thokpada ai leader ni haiduna laire ai leader ni haibase aihak isana haijagadaba nate aina tawriba thabak thoram adugi matung inna miyam haijarakadabani Miyamgi damak thawai hakchang kathoktuna miyamgi thawai singbu puduna chatlamba laikhidraba driver singna mapugi laikolda ingna chikna lairuba oirasanu haina thawnibaga loinana tungda lakadaba lambida afabata oirasanu minister na makhatana haiki Manipurgi laihawdagi hawkhiba IAS officer Luikham Yamna Nauna IAS Fanglaba Transport Director Oiraki Mahakna Transport Director Oijaragasu Achumba Lamchat Thawgalon Fajaba Miyoini Nungi Warol Piraduna All Manipur Road Transport Drivers and Motor Workers Union gi General Secretary Anil Mitaina Haiki Kumjali Singama Chamapan Mariputara Marigi June gi Chechat Ahumda Nagaland gi Jubjada Masak Khangdaba Kulai Paiba Miyoy Singna Mahi tamjariba handyman amabu tamthiba mawongda hatokpirakpadagi pendraba driver singna masing thingamdraba pot puba gari kaya Imphal Sahargi akoibada sinba thungna rally chatkhiba amadi numit 8 ni chupna koirengaida thamduna changsinkhiba pot puba gari kaya adu driver singi puwarida matam pumbada ningsingduna laihoragani Manipur gumba road transport natana pochai puthok pusin amasung chathok chasingi upai laitraba Manipur gi miyoi la kaya gi nongmada changdraba yadraba potlam kaya pusalakliba driver singa lamdam asigi miyamgi marakta lainariba setna thanaba yadraba mari adu drivers union na ngasi fawba ngaktuna lakli thorom asida AMRTDN Om WU gi president S Manglemna president oiki Transport Department की Commissioner M Lakshmi Kumar, I2 की General Secretary L Swatin Kumar, HBS Construction Private Limited की Managing Director H Bikram Amadi Arun Enterprises की Proprietor Thangzam Arun Kumar na Guest of Honor Singh oina saruk yakhi. All Manipur Petroleum Tankers Drivers Union na senduna ngasi lairik yengbam makhalai kaigi Napungkhong Community Hall da kuntrarak suba Drivers Day pangthokre thorom asida CAF and PD gi Minister Karam Syam na haiki driver gi punsi asina khwaidagi thak wangna hingba punsini khwaidagi thak wangba driver oige haiba tarabadi mayai kaba chinjak yu asi thadokadabani driver singna mamal yamlaba miyoibagi punsi kaya puduna chingtam khaidana chatlibani karigumba kanda accident na chingba thokdaba nate Minister na makata na haiki driver singi aswonba amadi kanagumba driver na aidi ningthongni driver da hawraklabadi takhaiduna hatokani haibagi wakhalon thadokpiu driver na mayai kaba chinjak sizinaduna gari thawrabadi mamal yamlaba miyoibagi punsi mangadawribani maramaduna khwaidagi chawi hairiba prime minister fawba driver gi makutta lai State asegi Chief Minister khakta natana lamdam asegi MLA Minister singsu driver ki khuta lairibani maramaduna driver ase yamna thak wangba sinpham oina lawgadoribani masida natana Manipur gi miyamna chana thakna bolam khudemak driver da tangjaba ngaktani maramaduna driver singna thak wangna laigadabani
Manipurda masing naiduna hengalakliba mayai kaba chinjaki thaudok-sing amadi tunggi haurakliba naharol-sing asi driver-singgi mateng yaudragadi kananasu karbar tauba ngamloi maram aduna kanagumba driver-singna Manipur khunai-gi khallaga mayai kaba chinjak garida purakpagi thabak taubiganu loinana illegal migrant kaya pusalakpada mateng panglamba adu haujikti miyamgi lamdam asigi khallaga toknakre masi thagatpa phongdoi loinana India da khwaidagi thaksi khasi leiba chakhotpa state ama ohenaba aikhoi khudingmakna thaudang lominarasi haina sum minister na appeal tauki thoram asida IOC Limited Manipur gi DOMRS SI Singha IOC Limited Manipur gi senior manager M Gathia Sung amadi AMPTDU gi president Bhupen Chandra su saruk yaki Manipur Driver Welfare Association asinduna kontrarak suba driver de gi thoram ngasi Imphal gi maino leirak maning chawkhat thorang lup ki hod pangdokre thoram aduda Sagolban AC gi MLA R ki imon hai miyam gi damak thawai khubak ta hatuna kathokpaga loinana hona riba driver sing asi aikhoi punamakna thagatpam thoi makoina miyam gi damak hotnarakpa sida kudong thiba kaya yaudaba nate adubu makhoi gi damak ngasi fawa Manipur lengakna scheme policy amata lokhat pidabasi laibak thibani maram aduna driver singi tonganba scheme policy ama sembiba mathau tai driver singi oiba ek ama semduna makhoi yaifanaba hotnaba matam oire masigi damak house ta pukhatnaba hotnagani lakliba Manipur assembly gi budget session asida driver singi yaifanaba ek natraga kari tawba yabagi haibadu house ta pukhatkani afaba ama tawba matamda aikhoi punna changsinminasi Handak Lok Sabha da pass taukiba Citizenship Amendment Bill 2016 asi Congress Party na akan mamawongda yaningdaba utli maram aduna bill asibu akhanaba committee amada thaduna yengsilhalagani masina ek on khrabadi awang nongpok lamdamda achawba kaiba lakani bill asi miyamna yaba mawongda hana yengsilhaningi miyamna yadana Rajya Sabha da pass taubiganu haiki Thoromaduda Manipur Driver Welfare Association gi President Babudon Saikhuba All Manipur Transport Cooperative Society Association gi President Ngangom Haridas Maino Leirak Maning Laikai Chawkhat Thorang Lupki President Singham Gansyam amadi Desam gi Advisor M Angamba Meitei Saruk yaki Kakching Palel Tata Magic Owners and Drivers Association amasung Legal Aid Clinic Kakching Anina District Legal Services Authority Thawal gi sponsor makhada kuntra suba driver singi numit tharonga loinana legal awareness program amangasi Kakching district ki laingang khongrang makhongda pangthokre laikhidraba driver singi mafamda ekai khumnaba utpa driver gi sinfamda hauze miyam gi seba tawriba singda kudol pot piba amasung driver singda legal gi matangda awareness pibana mapung oiba thoram aduda S Imocha Just Family Court Thawalna athoiba mithung Waidananjoy Paralegal Volunteer Legal Aid Clinic Kakchingna Thoromapu amasung Victoria Yengkom SP Kakchingna akhanabat lengbirakpo ina saruk yaki Legal Awareness ki thoramda Y Mohendro Senior Advocate na driver singi hak amasung mathau haiba hiramda aduga N Madhu Senior Advocate na Social Justice and Pokso gi matangda wangangki Lok Sabha da pass taukiba Citizenship Amendment Bill 2016 gi matangda MPP Manipur State na khongchat chatkibaga loinana bill asibu yaningda phongdokre khongchat asida MPP Manipur State ki President O Jogindro na haiki bill pass taukiba asi MPP na condemn tawi amasung masigi mayokta laigani India asi ethnic group singna pullaga sembani India da Hindu khaktagi leiba ama semba yaroi asigumba BJP gi yamna maram chadaba bill asi MPP na condemn tawbaga loinana political party amana namjanan theknaduna nampuda bill asi pass taukiba asi MPP na yaba ngamloi India asi democracy chatpa leiba amani Aikhoina khangi madudi Joint Parliamentary Committee on Citizenship Amendment Bill asigi matangda BJP na Assam da opinion pina khraba matungda namja namtheknaraga bill pass tawkiba asi yaba ngamloi bill asida yauriba asi Bangladesh Afghanistan Pakistan dagi lakpa Hindu Sikh Buddhist Jaina chingba asina India da thomjilaktuna India da chahi taruk laikhrabadi chechang yaudrabasu India gi citizen oiba yaba yauri Citizenship Amendment Bill 1955 semdoktuna Citizenship Amendment Bill 2016 pass tawkiba ase
MPP na yaba ngamloi amasung masigi mayokta MPP na laigani mahakna makata na haiki aikoina BJP gi pandam chapchana khangi makoina Arabta lairiba furup khudingmak asi muthatlaga Hindu khaktagi oiba leba ama ontokani haiba pandam adu MPP na kaidaunungda yaba ngamloi Manipur miyamna ILP tanaduna lairingaida Citizenship Amendment Bill 2016 pass tawrokpa asi miyamna tanariba ILP gi khongjang asi kanararoi takpani maramaduna National Party singa leiba asi asumak ngaklabadi bill asi asum namduna chana hankragani Citizenship Amendment Bill 2016 haukiba leipakpopa numita Lok Sabha da pass tawkiba adubu yaningdaba phongdokladuna ngasi Kakching District ki Wabagai Lamkhai Kaithelda miyamna wakat infam chathakre Democratic People Front Manipur DPFM amasung Chingtam Women Development Association Manipur anina kusamnaduna chathakiba wakat infam aduga mari lainana Democratic People Front Manipur gi General Secretary Rosen Thongamna phongdorakpada Citizenship Amendment Bill 2016 Lok Sabha da pass tawkiba asi Manipur yauna awang nongpok lamdamda yamna tamthiraba bill amani bill asina apikpa furup macha singbu muthatnaba naihatnaba hotnabani India manungda lairiba migrant kaya changsilakpa fawba thingba ngamjataduna Tripurada Tripuri sing mutkribani Citizenship Amendment Bill asinadi international gi migrant sing Pakistan Bangladesh amadi Afghanistan dagi lakpasing adu laibage ayaba pirakadawribani makoina lamdam asomda changsilaklabadi masing yamjadaba awang nongpok India da lairiba state singda leijariba yelhom mikanglub sing asi tapna hatkiba amadi muthatkiba yabagi akiba laibana Citizenship Amendment Bill 2016 gi mayokta khongjang changsinbani Citizenship Amendment Bill 2016 gi tamtiraba bill asi yam thuna handopiu bill asi handoktriba fawba tongan ba CSO sing mahairoi organization singna changsilakpa khongjang singda makhatana thawai fawba pamudana khongjang sing changsinkhigani phongdorakli Manipur kumba yan apikpa Nagaland kumba sugumba mafam sidadi aikoise kari thokadage akoi sahi manga phana sakkadraba sine maram oraga pikna ingna chikna laijariba adungba aikoi ki Manipur gi socio cultural tongan ba activities myam se hatukna bagi tamakta India government la tuna duna semba asukma bilasigi mayokta ngasidi the Democratic People Front amadi Chingtem Women Development Association anina strongly condemn tawi amada lamdam asida sugumba ramtam thiriba billase changsilakpa yaroi haibu wakumadu Citizenship Amendment Bill 2016 bu yaningtabagi mayokta Tripurada nahasingna changsinkhiba khongjangda Tripura Police na nongmai katuna sokhankibagi thodokpu Youth Action Committee for Protection of Indigenous People khangabokna yamna kana yaningtaba phongdorakli January 9 da Neshona Kauba General Strike adubu saugatpasingna Madabari area da punduna lairingaida police van ahumda lagpa Police personnel singna nongmai kaptuna tankhaina ba hotnakibani soklabasingi manungda Sumit Devarma gi fibam luna lairi soklabasingbu hospital da purakpa gari da su sakhangdabasingna attack chathagi attack adu police ki mamangmukta da thokibani adubu kari su action lokhatkide thodok adu judicial inquiry tawgadabani haina su Youth Action Committee for Protection of Indigenous People gi chairman hairi Citizenship Amendment Bill 2016 Lok Sabha da pass tawkiba Reformist Students Front RSF na yaba ngamloi amadi North East da lairiba miyamna yaba ngamloi bill asi India gi awang nongpok lamda lairiba yelhomi singbu marufangna muthatnaba selakpa thawrangni haina RSF na lawi bill asigi mayokta RSF na khongjang changsilakli January 10 da bill asigi amadi BJP government ki mayokta RSF na khongjang changsingani Masida miyamna saruk yabiu haina RSF na thadorokpa chairman na appeal tarokli More police na hanadagi youth thingnanabagi laukhatlakliba khongthanggi saruk ama oina ngasidagi More town pumbada yuyonba pumthing thingkre amadi lambi surokta gari kanna thauduna law khongduna thauba amasung niyom lana gari khambana chingbasing athingba thamkre police na laukhatlakliba khongthang asida miyamna su mateng tawbiu athingbasing asi thugaiduna chatlambasinggi mathakta police na logi oiba thabak laukhatlagani haina More town pumbada More police na publicity chatuna khangankre hairi
Citizen Council Thawalgi President Nanda Mangang Haikre Raijasigi Mafam Kuding Magdala Liba Umang Lagi Mafam Kudingda Thasigi Kundagi Yakairo Sakpa Horagani Wafamasi Mahakna Ngasi Press Club Ta Paumishinga Unabada Mahakna Fundo Kibani Nandana Makha Taraduna Umang Lagi Laifam Den Singda Numit Kudingi Yakairo Sakadawriba Asi Pena Kongduna Sakani Hanadi Yakairo Asi Lai Harau Bakagdada Sakna Kibani Yakairol asi malemda sak taknabagi pandamda ahanba oina mafam tara humdoida sakpa hogani Yakairol gi mayek iduna leire masida hapsan nengba amadi lokthok ningba leirabadi tha sigi taranipan fawbagi manungda khanganbiu ningtham tha amadi kalen tha naidana ayu pung taruk makhairom tabada asengba nungsit sitlingai matamda Yakairol asi sakpiu isai asi pen drive na chingbada yentoklagani haina sunandana phungdoki Technopole District ki Manung Channa Lairiba BP number 74, 75 amasung 76 ka naknana khundariba Haujingna Howland 5 Village haina claim tawriba khul asi official oina ngasi Fawba Manipur laingakna masakhangba laitri khul asidi ngalingai matamdagi Thangbung Minau Village haina khangnaramba Naga singna khundaramba mafam amani mafam asida Howland 5 Village ki mingda development ki thabak thorom amata Chandeda lairiba Thangbung Minau Khulgi Ayaba Yaudana Pakat Piganu Haina Thangbung Minau Khulgi Chief TS Turing Anana Fongdoratli Ngasi Chandeda Laiba Thangbung Minau Khulgi Community Hall the Pangtokiba Paumishinga Unaba Amada TS Turing Anana Makatana Fongdorakpada Hauji Chandeda Kundariba Thangbung Minau Khul Asidi Mamangda Thokiba Nagakuki Irang Namaram Oiraga Semkibani Ngasi Su Kunza Singna Hana Lairamba Thangbung Minau Khulda Kundarunaba Thorang Tauri Hauzik Howland 5 Village haina hainariba mafam asi Thangbung Minau Village ki manung chanba mafamni Howland 5 Khulgi Chief Lalkhulung Haukipna sasanaba document semduna Howland 5 Village haina sakhangnaba hotnari adubu mamangda Palamba Congress laingaki matamda Howland 5 Village ki mingda Smart City sanaba thorang tawramba adu Thangbung Minau Village na special quota Thengnaduna mai pakpadagi matamdugi additional DC Morena kakhibani adubu laibak thibadi ngasigi BJP lengak asina asengba lammapu Thangbung Minau Khulgi khunja singgi ayaba yaudana amadi tanaramdana Howland 5 Police Outpost hangnaba thoranglikliba si yaningde development tawba tarabasu Thangbung Minau Khulgi mingda tawbiu lammasigi matangda lengakna pukjel sengna asengba chungba Khangna thabak tawbiu maduna taduna Kanglupki oiba irang thoknaba senbiganu haina appeal tawrakli Government na hoi ki popular oiba BJP sarkar sina karam haina Congress na paiba kanda smart city saba akhona thingduna laiba asi una popular oiba BJP sarkar na amu hana karam haina hoi police station Howland phaida sagini haina propose tawbra sisu angakwa mani maramaduna yamna Sinsar Oibini Haiba Kona Tajariba BJP Sakarasina Yabirabadi Lamapu Asengba Thangbung Minau Habishi Kangbiduna Howland Pebu Nataiduna I could Nibakanda I Kona Yaro the Balambi late. Philip Kotler Presidential Award Prime Minister Narendra Modi na fangle People Profit and Planet Haiba Bottom Line Ahumda Mityeng Thamba Award ni Award Citation na hai Laibak Kidamak Thoidokpa Luchengbagi Gun Gidamak Sri Narendra Modi bu khanbani Mahaki Masagi Oijabat Thidaba India Gidamak Kathokliba Thabak Chokthaba Naidana Hotnaduna Sel Thumda Khunai Amadi Technology da Chawkhathalli Mahaki Luching Makhada India asi Center for Innovation and Value Added Manufacturing Make in India Luinana Information Technology and Finance Kumba Professional Services ki Global Hub ama oire citation da palliba atai kharadi Make in India Startup India Digital India and Swats Bharat su yauri Professor Philip Kotler asi miyamna sakhangnaraba Northwestern University Kellogg School of Management gi Professor of Marketing mahak masang ngamdabagi Emory University Georgia USA gi Dr. Jagdish Seth bu thaduna award adu PM Modi da pihangadawri haidi General category da laiba selthumgi fibam sotharaba miyoi singda government ki thabak changbada amadi mahai masal tambada chada kota tara phanghanba haukiba ahanba state Gujarat na oire
हाइरिबा गुजरात पब्लिक सर्विस कमीशन टेस्टु अथुबदा पांगथोकलगनी हाइरि GPSC लौबा हंदक पांगथोकदौरिबा थबक लौबगी मतंगदगी चटनबा हौगदौरि पार्लियामेंट की निंगथम मिफमदा कोतागी बिल अदु पास तौखिबनी सानबगी पाउ हौखिबा 28 December 2018 दगी हौदुना ऑल जिरीबाम स्पोर्ट्स एसोसिएशन आजाद जिरीबाम सिंधुना जिरीबाम हायर सेकेंडरी स्कूल के प्लेग्राउंड टीम तरुकना सरुक यादुना 16 राधामणि मेमोरियल फुटबॉल टूर्नामेंट फर्स्ट डिवीजन 2018 के फाइनल मैच ता ओरिएंटल क्लब टीमना LHYC लालपानी टीमबु गोल अहुम अनीदा माइथिबा पीखी सेकेंड मैच LFC लुंग्राइजांगना इचे क्लब दिबोंग टीमबु गोल मंगा अनीदा माइथिबा पीदुना टूर्नामेंट असेगी विनर ओइकी लोइसिनबगी थोरम असिदा एन ब्रजकांत सिंहा प्रेसिडेंट जिरीबाम ओलंपिक एसोसिएशन जिरीबाम टी जोय कुमार सिंहा डोनर अमदी रंजित कुमार सिंहा प्रिंसिपल जिरीबाम हायर सेकेंडरी स्कूल ना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याकी अरोइबदा मरोइबा पाउ महना पिजरी कुंट्रारक सुबा ड्राइवर्स डे मफम कयादा पांगथोकनखी सिटीजनशिप अमेंडमेंट बिल 2016 की मायोगदा प्रोटेस्ट ऑफ लेप्ट्री फिलिप कोटलर प्रेसिडेंशियल अवार्ड PM मोदी दा पीखरे ngasi gi damak tadi paudam matang sida loijare miyeng da biribasingbu amukan